mayambu ahan mamaktada ikok nona kurumjari amadi miyeng tabiribasing khwai kurimakpu taramna uksari PK channel pothaminasi khangminasi YouTube channel asina nomaijing nimit khudingi oina thamjariba chayol gi thamjariba chayol dugi Rashifal ni ngasi supuduna laksari ngasi October gi tang 19 nomaijing nimit asidagina October gi tang kunmari thangji nimit fawbagi oiba chayol asigi Rashifal ni miyam gi damukta khudol tamjagadori basi ngasi gi chayol gi Rashifal asi khudol tamjadringi mangoina nuksijaraba aigi viewers sing amadi subscribers sing mafamda nolokna wafam amatang hangatsari madudi channel asina thagatsariba habidi pothaminasi khangminasi YouTube channel asina thagatsariba thorom khudimak sing asi channel asi khaki oina samja sajaba ngaktani maramaduna kanagumba singna ayabu yauduna channel asina thagatsariba Rashifal amadi tongan ba thorom kya sing asi Facebook page amadi tongan social media singda share toba amadi amuk download torga upload tobiba kya ama thingnajare masi yaribu makhaidi tobida nabai damakta haiduna nolokna hangasari hauzik miyamda khudol tamjarage ngasi October gi tang 19 dagina tang kunmari fawbagi oiba chayol gi Rashifal khudol tamjage miyeng taminasi subscribe to you please hauzik ngasi thamjariba chayol gi Rashifal asigi ahanba Rashifal do khudol tamjage mes Rashifal gi oina tang 19 dagi tang kun fawbagi manungda lamda chatlu haibalai adubu panduna leramba sel kayama fangani anoba maruk fangani suba nomba karbar toba kanagani harau kumai yengba pamgani aduga tang kunmathoi dagi kunmari fawbagi manungda wanomba mai pakani anoba nungaiba paw tagani pochai lepsingani sa sangi marida sel chatlu haibalai haksangi thoidong akaiba leiroi aduga mahigi su fagani pakang le sabigi oinadi thungnagani hairi mathangda bridge Rashifal gi oina khudol tamjage tang 19 dagi tang kun fawbagi manungda thabak tharomda sarak sahing tawgani wakhal yamgani mathau singani kanaba khara watkani afaba marup khara tangani aduga tang kunma thoidagi kunmari fawbagi manungda semjin sajingani pungi sei tawba kanagani lila drama yawba mingsat fangi haksangi di kaide mahigi oinadi atanba khara fawgani aduga pakhang lesabigi oinadi muknagani ahum subada laukhasage mithun Rashifal gi oina tang 19 dagi kun fawbagi manungda semjin sajilo haibalai habidi yumgi tongan ba semjin sajin gadaba kayadu semjin sajin mangamagani habini leikai gi thabak thorom kayada matam mangani suba nomba karbar toba khara kanagani sa sangi marida sel chatkani aduga tang kunmathoi dagi kunmari fawbagi manungdadi wanomba khara sakri thangnu haibalai marupna yeknabu oigani khara section biu imung manung wakhal tinaba khara watkani haksangi oinadi kaide mahigi oinadi afaba khara lei aduga pakhang lei sabigi oinadi section biu muknagani mari subada laukhasage karkat Rashifal gi oina tang 19 dagi kun fawbagi manungda leikai gi thabak thoromda thawai yamna yaugani isor gi thabak thoromda pukning sangani pungi sei toba kanagani tang kunmathoi dagi kunmari fawbagi manungda lamda chatpa thoina kaide sasan gi mari fabu watli sel makong pangani wanomba sakri thangani haksangi oinadi thoina kaide aduga mahigi oinadi afaba lei pakang lesabigi oinadi haina singnau haibalai asumna mathang changsin jarakpana singha Rashifal gi amuk khudol tamjage singha Rashifal gi oina tang 19 dagi kun fawbagi manungda lamda chatli
anauba marup unai mingonda laikhiba sel amadi lan fangani suba noma kanagani tang kunmathoi dagi kunmari fawbagi manungda anauba marup fangani pungi sei toba kanagani wanoma mai pakani haksangi oinadi kaide mahigi oinadi wajana sathagani aduga pakang lesabigi oinadi haina singnagani mathang da laukhasage kanya kanya rasifol gi oina khudol tamjage tang 19 dagi kun fawbagi manungda sel makong pangani imung manung wakhal tinade anauba marup fangani suba nomba karbar toba kanagani wanombada wahi nungsigani aduga tang kunmathoi dagi kunmari fawbagi manungda lamna satpa kaide sana konaba lila drama yawba mingjat fangani laikai gi thabak thoromda matam mangani haksangi oinadi kaide mahigi oinadi fazana satli pakang lesabigi oinadi pau fawdoknagani asumna tularasi fol amuk kudol tamjage tularasi fol gi oina tang 19 dagi kun fawbagi manungda sel makong pangani thabak thoromda sarak sehing tawgani anauba marup fangani wanoma sakri thangani ningma thungba watkani aduga tang kunmathoi dagi kunmari fawbagi manungda lamda satpa kaide sa sangi karbarda sel mangi mina sel thawragani pakang lesabigi oinadi muknagani asumna matang matang sangsin jarakpana basic rasifol laukhasage basic rasifol gi na tang 19 dagi kun fawbagi manungda mafam kanadabada sel satkani posai lepsingani marup na yeknaba oigani section view mina sel thawragani ningma thungba watli tang kunmathoi dagi kunmari fawbagi manungda sa sangi karbarda sel mangi mathau singani thabak yamgani amadi thudoksu yamgani wakhal khar sarangnana laigani aduga lamda satpadi thoina kaide haksangi oinadi mit nungairoi mahigi oinadi ningma thungde pakang lesabigi oinadi muknei mathangda kudol tamjage dhanu rasifol gi oina tang 19 dagi kun fawbagi manungda wanom da sel machit fangani wakhal nungaigani mingonda laikhiba sel fangani imung manung semjin sajali tang kunmathoi dagi kunmari fawbagi manungda lila drama yawba sana khonabagi thabakta mingchat fangi anauba posai lepsil gani mari mata lakani aduga haksang nungaigani mahi fajana tawgani pakang lesabigi oinadi thungnai mathangda makar rasifol gi oina tang 19 dagi kun fawbagi manungda suba nomba karbar toba kanagani mingonda laikhiba sel amadi lan fangani anauba posai lepsingani mari mata thunglagani tang kunmathoi dagi kunmari fawbagi manungda pungi sei tawba lila drama sana khonaba amadi tongan thabak thorom kayada mingchat fango haibulei haksangi oinadi kaide mahigi oinadi fajana satli aduga pakang lesabigi oinadi thungnagani mathangda kudol tamjage kumba rasifol gi oina tang 19 dagi kun fawbagi manungda lamda satli sel makong pali afaba marup khara tangani kanadabda posai lepsili mina sel thawragani tang kunmathoi dagi kunmari fawbagi manungda laikai gi miyamgi thabak matam mangani mari mata yumda tunglagani sa sangi karbarda sel mangi lottery yawba sel mangani haksangi oinadi kaide mahigi oinadi atan makhara fawgani pakang lesabigi oinadi muknei mathangda kudol tamjage minna rasifol asina ngasigi Chayolgi rasifol asigi aroiba rasifol ni kudol tamjagadoribasi hariba minna rasifol asigi oina tang 19 dagi kun fawbagi manungda anauba marup fangani mari mata saugani lila drama sanaba amadi jagoi isai tawba sana khonabagi thabakta mingchat fangi tang kunmathoi dagi
kunmari fawbagi manungda wano mamai pai mina sangani karbar tawba saukali sasangi marida faba watli haksangi oinadi kaide mahigi oinadi fajana satli aduga pakangli sabigi oinadi haina singnai सिगिदमुक्तदि पोथामिनसि खंमिनसि YouTube चैनल असना नोमाइजिंग निमित खुदिंगी थमजबा चयोलगी राशिफल असि मतंग अस्वाइदा लोसिनजरे मतंगी नोमाइजिंग निमित मुक अनौब चयोलगी राशिफल अममुक पुदुना लाक्सगे मतमद फोबगी ओइनादि बियिंग ताबिरिबसिंग अमदि नुक्सिजरब सब्सक्राइबर सिंग व्यूअर्स सिंगना अइगी तोंगान तोंगान ब ब्लॉग कया सिंगसि यंगबिदुना लेबियु हाइबो वाफमजि थमजरगा पुनमकु कायनानबे याथंगनिजगे पिनबिरसि कांगलै फाकना याइफरे